Kuki Millitantsingna transformer ama Hurankhre security leitaba gi khudongchaba lawraga Kuki kulai paibsingna Bishnupur district ke manung chanba Torbung Bangla Govindpur da khinba hojik mathau tawriba electric transformer ama lona Hurankhre hairi pawasin hai mafam aduda leiramba BSF ki kangbul Lok Sabha mikal ga mari leina mafam aduda gi satkhaba matung security leitaba gi khudongchaba asi lawraga Kuki sing transformer adu ngasi dagi numit kharni gi mamang da Huran ki bani hairi ahan bada yamna maru iba update ama kang lipak ke mera dagi lokachege manipuri turel da nga pha pasat loba mioi mari Kuki Millitantsingna Hatkani Haina Kihallakhre dagi selakhre sahi ama helaklaba manipur thokliba kanglup ani gi tamthirba lan asina kham thingna suqlaba red zone ni haina lauthokliba sungnu amadi seru du leiba mioi singna maning tamna sathok sasin tawba hojik phawba ngamdri ngarang ayuk pung 8 ka makhai rom taba matamda sugnu gi makha thangba da leiba manipuri turel gi sakpi turel ga taina ba sakpi masin haina khangnaba asida nga phawa satluba Kuki Millitantsingna Hatkani Haina Kihallakhre dagi mayum tamna selakhre hairi presna phangba pawgi matung ina de sungnu dagi mioi mari asina ayuk pung 8 ka makhai taba matamda manipuri turel amadi takpi turil ga taina pasakpi masin haina khangnaba mafam asida nga phaba tharoi khunmana singbagi thabuk tawki makoina ayuk pung nipan taba phawba nga phaba gi thabuk sa tharinge de kutlai paibu Kuki Militan manga rom laklaga karigi damakta turen da nga pharibano na thwai manging jabade thuna mafam asita dok tuna satkhro haina nongmai gya kak singduna Kihallakhre madudagi nga phaba mioi mari adu mathwai hingnaba mayum tamna sel laklaba matung thaudok adugi pausugnu police ta tamki hairi panba yabadi manipuri turen ga thangnaba Churasanpur district ke manung channa leiba hengten Kuki khul asi hojik Kuki Millitantsing gi bunker taru rom saduna mafam asida Kuki Millitantsing thomjin duna leiriba mafam ni hairiba mafam asida manipuri turel ga di irap lap nadre makoila nongmai amade bom kapsi laktuna attack tawbode yamna laina yobo mafam ni hairi pawasna hairi badi ngarang sugnu da leiba mioi marina manipuri turel da nga phaba satluba adu aranba khongthang ni mafam adu satpa yada mafam ni haiduna security force ke maikai dege amadi khunja sing ke maikai dege hanna khangal labasu makoina nga phaba satluba adu gi tamakta pen daba phangtok lakhi aduga mathangi update asina sakang daba singna fakhiba CRPF ki officer ama police ki kangbuna kanba ngamkhre masakhang daba car ani da lakhiba mi singna faduna pokhibani haiba CRPF ki officer ama police ki kangbuna tek ta kaidana kanba ngamkhre hairi thaudok asigi matang da pause asina tongan batha jaba yaba mafam singna phungba pau matung inadi tek ta kaidana kanba ngamkhra ba CRPF adugi maming lensat sing hau sahini phukang pokpi district ki kanglatombi military koloni degini mahak hojik sa permaina da laiban marfuga taruk suba CRPF battalion gis silchin training center gi si koi da laibani mahak ngasi ayuk pung taragam na tram ngarom taba matam da kanglatom bi Santipur Durga Mandir manak da laiba Haridwar dukan amagi manak da sakang da bakar ani da lakhiba mi singna phaduna pukhibani hairi mahak po sakang da singna phaduna pukhre haibagi paw hek pangba police ki kangbuna thiba humbagi tabuk sathabada tek ta kaidana kanba ngamkhibani hairi hojik phawgi oina di sabsaba paw phangba ngamdri hairi aduga mathangi update asina thanga wangma high school da hangba relief camp da leiba naha ama sakhang da basing nanong maina kaplam badagi laikan nakre Churasanpur dagi epicenter oiduna horakhiba kanglup ani gi lan asida hana Churasanpur gi thigang phai yaifakonda leirambadagi Kuki Millitantsingna masagi mayum mai thaduna talakpadagi hojik kaibul police station gi manung sanna thanga wangma high school da hangba relief camp da sangjifam loduna leiba naha ama ngasi ayuk sakhang da naha kharna nongmain kaptuna hana ba honna rambadagi mahakki masata nongmai maru ni panduna sokpadagi hojik north AOC da leiba ras medicity da laikan aduna leiri sakhang da basingna nongmain kaptuna hana ba honna ramban ha adugi maming saugaijam dana bir sahi kungani pan apokpa saugaijam rajen kawi thaudok adugi matang da kaibul police station dagi phangba pawgi matung ina di nongmain panduna soklaba saugaijam dhanabir ngasi ayuk ion car amada mahaki laifam thanga relief camp adu ayuk pung nipan taba matamda halakhibani mahaki car adu relief camp mamangi sangpham da hek khambada tungda innarakpani haina singnaba angang masugi activa amada tungduna lakpana ha ani na mangonda nongmai kapsin duna hanna bot nakhibani khudak to nongmai kapsin liba na ha ani du makoina tonglakpa gari adu da mafam adu da gina thok tuna khutlai thuna senkhre hari pawsin hai nongmai na kapsin lambada gi saugaijam dana bergi oitham bu pukchep amadi yetang balengjum da nongmai maru amom panduna soki khudak ta LC da leiba ras medicity da pukatuna ngasi nungtin operation pangthokre hojik ICU da leiri nongmai na panduna soklaba saugaijam dana bergi apokpa mapa saugaijam rajen ga ikhui gi pause asigi wari saba matamda phungdor khibadi makoi gi horakpham asi Churasanpur gi tigang phai yaifakondagi ni mafam adu da leiba yadabadagi hojik nauria pakhang lakpa kendro gi manung sangba hyang thang da leiba Kamekhia Pemton College ta hangiba relief camp da makoi imung manung gi
मियोय अहम चंगजफम लौदुना लई माकी मसाना पा अम दरना बिरना थांगा गी रिलीफ कैंप अदुदा लेबनी लोइनना मा खुलंगाकपगी थबुकसु अदुमक तवी हाइरि पुलिस की पाउगी मतुंग इनादि नोंमैना पांदुना सोक्लबदना बिर ngarang numidang माकी इमुंग मनुंगा हौजिक संगजफम लौदुना लेरिबा हियां तंका मकिया पेमटन कॉलेज ता हांगनिबा रिलीफ कैंप दा हिंग लेकलुरौगा ngasi इयोन कार अमदा माकी लेफम ओइरिबा थांगा गी रिलीफ कैंप दा लाकपनी महाकना रिलीफ कैंप तमना लाकपा मतमदा महाकी गारी की मनिंगदा सखंगदबा एक्टिवा तोंगबा मियोइसिंग अदुना इन्नदुना लाकलगा रिलीफ कैंप मयादा नोंमै कापसिनदुना हातना बहोटनरंबनी सखंगदमाना नोंमै कापसिलमनिबा नहासिंग मियामना मत खरा तानदना फाना बहोटनबदा मफम खंगदना नानथोक्तुना सेनख्रे करी मरमगी तमक्ता महाकपु नोंमैना कापतुना हातना बहोटनरमलिबनो हाइबा खंगमंगमजै थौदोगसिंग मतंगदा कैबुल पुलिसना एफआईआर अमा केस रजिस्टर तौदुना मखाताबा थि बहुमबगी थबुक सत्तरी हाइरि अदुगा अरोइबगी अपडेट असना एनएनसन केवाई की लुसिंग अमगी मयुम ओपीएम केजी अमा हेना फारे अरुणाचल प्रदेश के बॉर्डर एरिया की ऑपरेट तौदुना लैबा एनएनसन केवाई ए की लुसिंग अमगी लोंगडिंग पुलिस स्टेशन की मनुंग चन लैबा मयुम द ngarang ayuk ECBI मिलिटरी एजेंसी अमदी कुनगमरी सुबा असम राइफल्स के टीम अमना थि बहुमबगी थबक सथबदा ओपीएम केजी अमगा ग्राम तरेट पारे हाइरि ओपीएम पुसिंदुना थमनमिबा एनएनसन केवाई की लुसिंग असि की ममिंग आंगजे वांगसु कवि सथकिबा ऑपरेशन अदुदा महाक लोइना मियोय तारक माथोय फागत पंगमखी फागतलबा मियोयसिंग अदुगी मनुंगदा मापंदी म्यांमार मसा ngakhtani फागतलबा ओपीएम अमदी मियोयसिंग अदु लेंगडिंग पुलिस स्टेशन दा खुसिन नखरे हाइरि नकल अमरमदा असम पुलिस की कंगु असम पुलिस की कंगुना ULFAI की फॉर्मर मेंबर अमा तिनसुकिया डिस्ट्रिक्ट की दोमा ब्रिज मनाक तंगरा नुमदंग सतक ऑपरेशन दा कुलाई कोनना फारे हाइरि फारब मियोय अदु दान बोरा कोबा मंगोंदगी अमेरिकन पिस्तौल अमा का पयारबे मरु तारागनि थोय फागतपा ngamkhi mahak nongmei la lonbagi thabukta senaba miyoy ni haiba khangba ngamle hairi video sing bibagi damakta mayam pum nongpo amka hana thakachari anu update ki damakta online manipur YouTube channel asibunuk sibiduna subscribe to birum thank you so much